अहानबा मक्तदा येंगबिरबा मयाम पुनमकु मणिपुरी वारी तामिनसी YouTube channel asige माइकैदगी तरामना ओक्सरे ngasi miyanggi mafamda explain tawjagadriba film asigi maming The Belko Experiment hairiba film asi 2016 da release tawkiba action horror category gi manung chenba American movie amani ngasi gi film asi sahi 15 yaudriba angang singnadi yengbiganu haiba wafamsu thamjari film asigi matang da khara pallabada film asigi director na Greg McLean na oi aduga writer James Gunn na amadi Peter Safran film asibu puthokpane film asibu puthokpada punna $1 million manga sangki hairi aduga film asina tanki basen famna punna $1 million 13.1 amani film asigi IMDb rating 10 gi manungda 6.2 fangi maru oiba saktam langliba sing khara palabda Maki saktam da John Gallagher Jr. Barry gi saktam da Tony Goldwyn Lendra gi saktam da Adria Arjona Wendell gi saktam da John McGinley Danny gi saktam da Melanie Diaz Terry gi saktam da Owen Yeoman amadi Marty gi saktam da Sean Gunn pare mayam hojik hongnab tawasi film asigi ahuba sin asi Colombia gi Bogota hairiba mafam asidane sar asigi mataida haibadi mi khara watpa mafam amada Belko company gi industry amasulai hairiba industry asigi chief officer haibadi office asigi leader asi Barry ni mahagna office karakpo matamda hanaga manata ba karigumba khara thengnare khulai paiba guard kayana makhoi gate asida sangduna lairamle amadi ID pudhonduna check torami kari tawba yaure haina hangbada gar asina paukum amata fide madugi mahut gari asibu yamna section na check torami masigi matung tarakbada sinda housing office asida thabak tawba employee mathang laktuna masa gi mathau torami adubu Marty di lona washroom manungda nisa sizinaduna masagi mondrang amada tawduna lairami amaromdana building manung asida lairiba makhoi khudingmaki CCTV footage asi kanagumba sakangdaba miyoi kharana yamna section na yengsilli haibasisu ayengba ikoida khangali mathangi sin asi company asida ngasida nauna join tawrakpa employee Danny gini mabu Vince na welcome tawrami amadi mana tawgadaba mathau sing adusu takvirami mahagna hairi aikoi company asida lairiba kudingmak thabak join tawda kokta tracker ama haptaba yade aikoina mafam khangdana mangkiba matamda masigi matengna thigadawribani niyom amagi makhada leibana nangsu masi hapkodabani hainasu Danny na harami mathangi sinasi Wendell gini mahag asi nupi angang da khara chopa miyoi ama khangni mahagna yengliba miyengi artha du office asida thabak tawribi Lendra nasu mayek sengna khanglami magi mawong asida yamna hinadaba pokpadagi mangoda text thaduna seirami masigi matungda Lendra gi boyfriend Mike magi room da changlei Wendell gi miyeng nayeng asigi matang dasu magi boyfriend asida tamname matangi sinasi Danny gini magi akoibada thabak tawminariba Roberto amadi Leota yamna phaba miyoi singaktane phagi jogai tawduna yam nungaina moi masel wari samine matangi sin asina Mike na ngasai office mamangda ngaknamba khulai paiba guard ama office asigi nakanda lairiba hall asida sangkhiba asi urami masidagi Mike na office asigi security oiriba magi maruf Ivan da guard sing asi karigi laklibano haina hanglame masida Ivana makhoi asi sarkarna aikoi company asigi section thawrang lokhotnaba ngasida tharakpani haina khumlai aduga hall asidana kaidawribano haina Mike na hanglakpada Ivana madumadi aisu chapchana khangde ai check tawge haina hek haibaga PA da nupa amana wanganglai haibadi speaker asida kanagumba amana wafam khara thamlai mana hairi lairibam na khoi pumnamak aina haigadawri wa asi munna tabiu office asida thabak tawriba punna miyoi marfu asidagi miyoi anikhak pungkhai gi manungda nakoina hatokodamne any method sizinaduna hatpa yagani aina hairiba asida karigumba tawsadrabadi maduda tholakpa daida kudingmak nakoina pugadamni haina lauthore asumna lauringaida business sangduna check tawrubada microphone thamliba ka asidadi mi kana amata legamde
Masidagi aikoina khangle thamlakliba wafam asi building asigi mapandagini sakhangdaba miyoi asigi wafam asi taraga khara amadi yamna kiba poklami aduga khara amana phagi oirangani haina laithoklambi wa nganglakliba miyoi asi kanano haiba makhoi kanamatana khanglamde amadi call tawsu amata satkidre masidagi mic na makhoi pumnamak building asidagi thuna mapanda thokrasi haina harami asumna employee mathang haugatnaduna thoknaba sem sarai asumna building asidagi chenthokke hain hek tawbaga building asigi akoibasi yotna saba wall kaya amana masa matanda khajilaklam prank oirangani haina khalambasingsu thamoida akiba fawba horakle police ta phone tawgadabasu network amata fanglamde building asigi akoiba pumnama khajin khraba matungdagidi well then yamna sauna wall asibu kawba horai aduga atai employee kaya amana office asigi security evanda chairami masida makhoi masel punsinnaduna kari tawsigi haina wa khanarami hauji berina wakhal waraba magi employee sing asibu pukning thawat pirami kanagumba kharana aikhoida sanaba oirangani masida aikoina yamna pakhat khiroisi haina su mayamda hairami mathangda cat Danny Roberto amati Leota makhoi khara building mathakki balcony asida kare masida Marty ki team yamna nungaina nisha sanaduna leirami masi ubda Leota yamna sauna makhoi buserami adubu mana ngangli basi makhoina thausaramde mathangda bad amadi loni gana wala sibu thuaina ba mai kaptuna honarami adubu makhoina tawribu khudingmak aremba tarami wal khari ba yot asi aduki matik kanbana thugai ba ngamlamdre amaromda office ki miyoi sing asi AC mut khibudagi yamna saba haibudu oire magna berida haraklami aikoida hujik tawribasi prank oiroi koibu sanabagi damak asukallaba wall sing asi building sin thungna khagadaba nate asigi sunu mathakta ngasi ayukta nauna lakliba kulai paiba guard sing asisu yam chingna ningai oi makhoigi miyoi ama wall manung da changkhibasisu aina uhawi wall manung asida makhoina karigumba amadi tawre haina berida hairami adubu berina di mana hairakliba wafam sing asi thaja biramde mathangda balcony ki sin amamuk lai Danny gi timna makhakta leiriba guard asi unaba kauduna khut hairami adubu una usinadaba saduna leithokhi makhoina tawriba adu kari sukana roi haina Martina tungdagi hairai magi wafam asida makhoi yamna sauningba haibadu oire Danny na yamna sauna adu oirabdi aikhoi tuminna adum leiraga sirasi haibra haina hanglei masidagi Martina thajin khibani sa adu sinaduna khadang thadarai hawjik tawrakliba changyeng asi aikhoi asi company asida thabak tawba matik chabra haina yengnabagi damaktani asigumba situation asida aigumna yam chil oina leiba ngamnaba honau haina mayamda advice pirami asumna hek haibaga magi manakta lepliba nupi adu makokta nongmaina panbagum khudakta sirami masi ubda makoi loina sok chatpa haibadu oire amadi yamna chil oikiba Marty su chil oikidre room manungda mayam marakta leiriba employee amasu nongmaina makokta panbagi mawongumna makok pungsai sairami masi ubda mayam asi kai duna senarami pandanaba lumba yaw longba yaw hingnaba upai thirami asumna chauraba ka asidagi miyoi ahumdi sirami nayak leibuga siriba miyoi amagi sairaba kok adu munna yenglaga berina masi nongmaina panbadagi natte kok asi manungdagi pokhairakpani haiba khanglei magi wafam asidagi hawjik mic na makhoi khudingmaki kokta hapkhiba tracker adu pokhaibudagi tawribani haibasi khanglami masidagi mana yamna khonglei thuna washroom da thong lonsinduna box cutter aduna masagi makok asibu awaba chaina khangduna lenkhaiba horami amadi magi girlfriend Leandrana pakhatuna thong thinduna mabu koktoklami hawjik piyadagi nupa aduna laurai Mike nangna tawriba adu second taragi manungda tokadabne karigumba makhata na tawragadi bom adu khudakta fokhai hangani haina hairai adubu Mike ti laure ibadusu tasanade makhata na lenduna makut humjinduna tracker adubu thiba horami
Second masing thiba horakpudagi leiriba mayam pumba pakhatpada loire. Masing thiba loiramdaida maiksu yararoi khangbadagi toklami. Mathangi sinda magi kok asibu employee amana photpirami. Mathangda Terry amadi Benzna camera macha kaya ama pot chaida thethlambasing adu thengnarami. Amaromda haujik Ivan asi magi mamanaba ama sikhibadagi aduki matik thawai nungaitaba haibudu oire. Berina magi manakta changduna Ivanbu themlami. Aduga armor roomgi haibadi khulai thambam kagi so adu aingonda pirau madu yam sep oina thamgadabni haina hairai. Masida Ivan magi wafam asida yaninglamde karigumba tangkak asida khulai puthokpa haibasi afava fall phangwai khangbadagi sopaiba ngamoi haina Berida hairami. Nakal amarumda chil oramba Marty hauji ising thaduna laknare amadi Denina mayam maraktagi tholaktuna mathanda kasin amada lotuna lerame. Mana asumna lot lingeda but amadi loni mana lot leba maikai asomda laktuna leiribo wire sing check torame. Amukasu pieda wafam khara thamlai. Mamangda aina thamgiba wafam singdu toksinaba nate haibasi mayam haujikti khangbiram lagani. Haujik makata na kanamatana camera lokthokpa yaroi amadi koktagi tracker lokthoknaba honabasu yaroi karigumba niyom thugairabadi aikoina khudakta loisingani. Haujik building asida punna miyoi 136 leiri. Haujiktagi hauraga pung anigi manungda miyoi 30 sigadamni. Karigumba sidragadi aikoina mi humfu hatkani haina lauthorei. Handaki wafam asidi aduki matik sauningba haibudu oire. Khara amadi kappa haurakle. Berina mayambu phathanaba hotnarabasu upai leramde. Haujik Weldon amadi atai employee sing masa masagi khulai thiba haurakle. Thang pudoktuna tawrakpa si ubada employee kharana khamnaba hotnarame. Khara amadi kiduna masa masagi lotfam thinaba question chenaba haurai. Khamdoknaba hotnabada yamna kanna khatnaba haibudu oire. Amaromda kok chaklaba Martina fire alarm on tawduna ka asi pumne ninba haibudu oire. Hauji Berry changlaptuna lauduna khatnaba asibu khamdoi. Adubu ma hek chatkibaga khatnariba miyoi singdu thang paikhatuna thokhi. Khulai chanaba phangdabadagi phok paiba tan haunaba chaitu paiba kaya amani. Nakan amaromda lonely kharaga kiringai asida alarm kanna khonglakpa asida laiba ngamlaktre. Mabu themnaba batna kaisu taroi haina mabu hanjin themlami. Haujik mi hatpa haunaraklagani khanbadagi lonely thokhi ge tawbada batna mabu kauduna khamlami. Asumna khamlakpa asida sauningbadagi pariba pot aduna thombada but kok kaiduna khudakta sirami. Asi baksang asi uraga kaptuna leiringaida Denina lotuna leiramba asi haujik lonina urami. Haujik loni khulai paikhatuna Denibu hanaba amuk tanari. Deni magi khuttagi nanthoknaba hotnabada lonely laibak thibudagi ngaksamda yotchaina thinduna masu phudakta sirami. Nakan amaromda hingliba makhoi mayam asi punsinduna wa khanarami. Masida Berry Wendell amadi Terina mi kuntra ama sikiba haibasi mi kuntra amadi hingba yagadawribani. Maram aduna pung anigi manungda mi kuntra amadi siyansi haiba wafam asi thamnai. Adubu Mike ti moigi wafam asida yaninglamde. Makoi maselgi marakta asumna hatnaba haibasi afaba natte karigumba mi kuntra hatlagasu maduna loiroi makha amuk tarakani. Aduna tawba yaba atopa option ama thisi haina mayamda hairame. Adubu mi ayambana hingsa pamdabana Mike wafam asida yarame. Haujik Lendrana amu haraglami. Adu oirabadi banner da uhai iraga mathakta thepana aikhoigi khwaidagi afaba option oigani haina haibudagi mi ayamba loina thokna khre. Berry gi kangbunadi magi plan asibu yaninglamde. Matam manghal lekhanduna saurami. Makhoi ayamba loina thokraba matungda haujik Berry na misang khomba haurei. Mana Terrybu kauduna mabusu magi team asida singsilami. Amaromdana haujik Marty asi kok phajana chakpa haibudu oire. Lairiba ising pumba hu yaurungani haiduna loina haidokpa haurei. Mathangi sindana Berry Wendell amadi Terry khulai ka adubu thugainaba hotnarami. Masibu khamnaba Mike Ivan amadi Lendrana hotnabada upai leramde.
asumna tauno haibada yadabdagi Ivanna yam sauna magi nongmai puthokduna tauribudu lepu hairami masi ubudagi kiduna thabak adudi leplami adubu tauriba thawongsi hen akaibu oiragani khangbudagi Mike-na Ivan-bu themduna nongmai adu laurami masidagi amuksu makha tana yamna usitana thabak makha chatharai hauzik ngangna ba yararoi khangbadagi Mike-na makhoigi cylinder-gi mari adu nongmaina kaptuna thadalamlaga sauna thoki mathangi sinda employee mayam punsinduna banner ama kanna seme Mike changlaktuna makhoida berigi kangbu thengnarabadi khara cheksinna laibiu haina su hairame masigi matungda makhoi khara mathakta kaduna semleba banner singdu thauri tingduna yanabu hotnarame adubu makhoina asumna hek hotnabaga makhadagi god kharana makhoida nongmai kapsinba horai makhoi ayamba hujik kibadagi thabak asi toklasi hainarame adubu Mike na takmanbadagi cat amadi Mike makha tana banner adubu thetnabu honarame asum leptana kapsilapudagi hujik cat ki khutta nongmaina panduna banner adusu makha da taki asi yauraba fawda Mike asi hanba leite banner ama amuk pairaga mathanta thetnabu honarakpada piyedagi hujik tawriba thabak adu lepu natrabdi form adu pokhai hangani haina lauthore masi hairaba fawda Mike lepu yaramde adubu business mabu khamduna phathalame hojik Mike asi yamna matha saba haibadu oire makhoi makhada kumthakhrabachu madi istiada phamduna ungduna leire mabu Lendra amadi Ivan na themlaga kumdharakpa lambida nakandagi verina Mike kokta fire extinguisher na thombadagi Mike asi wanthakre aduga Wendell na thang paiduna Ivan da so adu hojik sinau haina takpa horai Ivan saudana so asi makhada langthaki masidagi Wendell na thang adu Ivan da thinlami adubu mana asumna tawba asidi henmanli haina hojik Terry na mangonda cheri fiba masi yenglaga hojik Berry na nupi asisu makhada bu khrasi hairame adubu Lendra na yadabdagi Wendell na mangakta thang thamduna mabu ki hanba horai mathangda thada khiba so adu khullaga thong hangduna Berry na nongmai mathang magi miyoi singda yenba horai aduga employee khudingmak lobby-da hojikmak pusilau haina yathang tawrai hojik makhoina nongmai paiduna leiriba employee khudingmak kihanba horakle asumna mathang puthorakpada Denny-na lotuna leiramba adusu thengnarame adubu mahak tingasida nauna lakpa miyoi ni khanduna Bradley-na thadokpirame mathangi sinda Mike asi ngahak wantharuraga wakhal tarakle mana makeup thorakpada Ivan dik siduna leirame mathakdagi Wendell na miyoi kharasu hontuna putharai masu thengnabdagi hojikti Mike su lobby asida yaure employee pumba mafam asida loi thungbaga hojik Berry na masa sahi 19 sudriba mama mapa oibasing yaurabdi thokpirau hari man hairaklibasi mi kuntra hatnabagi khandokpa horaklibani khangbadagi benchna khamnaba tawbada Wendell na nongmai namduna kihalai asumna kihanbadagi hojik makhoi khara thorakle aduga thoraklibasing asi tongana mataida lefalame masigi matungda sahi humfu helaba alsing amu khandoi sahi da yenglaga asumna khandokpa asidi phajade niyom chumna lottery gumna tawsi haina Terry na haibda Berry na yaramde hojik Berry na atai lefawri basing asidagi miyoi tariat mu khandoi masida yaningdaba ahal amasu khudakta Wendell na kaptuna hatui asumna nongmai kapna launabagi makhol asisu lotuna laireba Denny na su taba phanglame miyoi tare khandokpa asida hojik Mike su yaurame khandoiba miyoi tare asi mathang kaptuna hatpa horai asumna hatpa horakpa asi hojik Denny na su thengnarame aduga mahak yamna khonglei thuna makhada chenthagi masi ubda Berry gi miyoi oiriba Terry di uba horakle hojik Mike ki turn yoramdai asida Mike na Terry da nongmai adu aingonda pirau ai nangbu ngakpiragani haina lon hairam adubu masi gi ona tainabda Terry na Berry da Mike na harakliba bumba tamthoklamme hojik Berry na adu oirabdi nangno oina mabu kaptuna halu haina yathang pirai wahai asi tabdagi Lendra na kaptuna Terry da
ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯛꯄꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯗꯦꯅꯤꯅ ꯌꯥꯝꯅ ꯃꯇꯥꯡ ꯆꯥꯅ ꯃꯩ ꯑꯗꯨ ꯃꯨꯊꯠꯂꯤ꯫ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯁꯤꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪ ꯆꯦꯟꯅꯔꯛꯄꯗ ꯍꯧꯖꯤꯛ ꯗꯦꯅꯤꯁꯨ ꯔꯣꯕꯥꯔꯇꯣꯒ ꯊꯦꯡꯅꯗꯨꯅ ꯂꯤꯐꯀꯤ ꯃꯊꯛ ꯀꯥꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯁꯨ ꯑꯦꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯃꯔꯣꯝꯗ ꯕꯦꯔꯤꯅ ꯋꯤꯟꯗꯦꯜ ꯑꯃꯗꯤ ꯇꯦꯔꯤꯗ ꯃꯁꯤꯡ ꯊꯤꯗ꯭ꯔꯕꯁꯨ ꯑꯐꯪꯕ ꯍꯥꯠꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ PA ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯟꯅ ꯃꯤꯑꯣꯏ 9 ꯁꯤꯔꯦ꯫ ꯃꯤꯅꯠ 2ꯒꯤ ꯃꯅꯨꯡꯗ ꯋꯥꯠꯂꯤꯕ ꯑꯃꯁꯤ ꯍꯥꯠꯇ꯭ꯔꯕꯗꯤ ꯃꯤꯑꯣꯏ 31ꯁꯨ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯂꯥꯎꯊꯣꯔꯛꯏ꯫ ꯋꯥꯠꯂꯤꯕ ꯑꯃꯁꯤ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯍꯧꯖꯤꯛ ꯇꯦꯔꯤꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯦꯟꯗ꯭ꯔꯥꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯣꯝꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯂꯦꯟꯗ꯭ꯔꯥꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯄꯥꯏꯔꯤꯕ ꯌꯣꯠꯆꯩ ꯑꯗꯨꯅ ꯇꯦꯔꯤꯕꯨ ꯊꯣꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯦꯔꯤꯅ ꯀꯞꯇꯨꯅ ꯃꯥꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯃꯍꯥꯛ ꯂꯥꯟꯖꯔꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯦꯟꯗ꯭ꯔꯥꯁꯨ ꯄꯥꯏꯔꯤꯕ ꯌꯣꯠ ꯑꯗꯨ ꯊꯥꯗꯔꯒ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ PAꯗ ꯑꯃꯨꯛꯀꯁꯨ ꯃꯤꯑꯣꯏ ꯑꯃꯈꯛꯇꯃꯛ ꯉꯥꯏꯔꯦ, ꯑꯊꯨꯕꯗ ꯍꯥꯠꯂꯣ ꯍꯥꯏꯅ ꯑꯃꯨꯛꯀ ꯂꯥꯎꯊꯣꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯑꯣꯏꯔꯦ꯫ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯦꯔꯤ ꯃꯀꯣꯛ ꯄꯣꯈꯥꯏꯗꯨꯅ ꯁꯤꯔꯦ꯫ ꯑꯗꯨꯒ ꯑꯇꯩ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯨ ꯃꯊꯪ ꯁꯤꯔꯛꯏ꯫ ꯄꯣꯈꯥꯏꯕ ꯉꯥꯏꯍꯥꯛ ꯂꯦꯞꯈꯤꯕꯒ ꯀꯦꯠ ꯍꯤꯡꯂꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯃꯍꯥꯛꯁꯨ ꯄꯣꯈꯥꯏꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ PAꯗ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯏ꯫ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯌꯥꯝꯅ ꯍꯥꯠꯄ ꯃꯤꯑꯣꯏ ꯑꯗꯨ ꯈꯛ ꯍꯤꯡꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯕꯦꯔꯤꯅ ꯃꯤ 13 ꯍꯥꯠꯇꯨꯅ ꯃꯥꯡꯖꯤꯟ ꯊꯥꯔꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯋꯤꯟꯗꯦꯜꯅ ꯃꯤꯑꯣꯏ 8 ꯍꯥꯠꯂꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯑꯃꯃꯝ ꯍꯥꯠꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯏ꯫ ꯍꯟꯗꯛꯀꯤ ꯑꯔꯣꯏꯕ ꯃꯤꯁꯟ ꯑꯁꯤ ꯇꯥꯕꯗ ꯍꯧꯖꯤꯛ ꯑꯐꯪ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯠꯄ ꯍꯧꯅꯔꯛꯂꯦ꯫ ꯑꯐꯕ ꯑꯣꯏꯔꯝꯕ ꯕꯤꯟꯁꯁꯨ ꯍꯧꯖꯤꯛ ꯃꯁꯥ ꯍꯤꯡꯅꯕ ꯈꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯃꯤ ꯍꯥꯠꯄ ꯍꯧꯔꯛꯏ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯕꯦꯔꯤꯅ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃ ꯀꯥꯞꯀꯦ ꯇꯧꯕꯗ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯣꯏꯅ ꯂꯧꯕꯤꯔꯣ ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯍꯧꯖꯤꯛ ꯕꯦꯔꯤꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯄꯤ ꯇꯩꯊꯣꯛꯄꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯝꯃꯨꯏ ꯍꯥꯏꯔꯒ ꯃꯉꯛ ꯂꯩꯈꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯂꯤꯞ ꯇꯣꯡꯗꯨꯅ ꯃꯊꯛ ꯀꯥꯈꯠꯄꯗ ꯂꯤꯞ ꯃꯊꯛꯇ ꯂꯣꯠꯂꯤꯕ ꯗꯦꯅꯤꯒ ꯔꯣꯕꯥꯔꯇꯣꯒꯗꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯕ ꯑꯁꯤ ꯇꯥꯕꯗꯒꯤ ꯕꯦꯔꯤꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯂꯤꯞ ꯑꯁꯤꯅ ꯁꯨꯝ ꯃꯇꯣꯟ ꯌꯧꯁꯤꯜꯂꯛꯄꯗ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯗꯦꯅꯤꯗꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯇꯥꯏ ꯑꯃꯗ ꯆꯣꯡꯁꯤꯟꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯔꯣꯕꯥꯔꯇꯣꯗꯤ ꯆꯛꯈꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯆꯛꯈꯥꯏꯕꯗꯒꯤ ꯍꯧꯖꯤꯛ ꯂꯤꯞ ꯑꯁꯤ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯗꯤ ꯊꯣꯡꯁꯨ ꯑꯃꯠꯇ ꯍꯥꯡꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯦꯟꯗ꯭ꯔꯥꯅ ꯃꯥꯔꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯑꯣꯏ ꯑꯃꯒꯅ ꯑꯁꯤꯕ ꯃꯤꯒꯤ ꯀꯣꯛꯇꯒꯤ ꯕꯣꯝ ꯈꯔ ꯂꯧꯊꯣꯛꯄꯁꯤꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯕꯣꯝꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯜ ꯑꯁꯤ ꯊꯨꯒꯥꯏꯕ ꯌꯥꯅꯤ ꯍꯥꯏꯅꯁꯨ ꯂꯦꯟꯗ꯭ꯔꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯦꯟꯗ꯭ꯔꯥꯅ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯛ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ PAꯗ ꯃꯥꯏꯛꯄꯨ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯥꯔꯇꯤꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯐꯝ ꯇꯥꯛꯊꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯃꯥꯏꯛꯁꯨ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯁꯤ ꯍꯤꯡꯂꯤ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯕꯦꯔꯤꯅ ꯂꯤꯞ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯣꯠ ꯑꯁꯤ ꯀꯥꯎꯗꯨꯅ ꯊꯣꯡ ꯍꯥꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯦꯟꯗ꯭ꯔꯥꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯗ ꯋꯤꯟꯗꯦꯜꯅ ꯍꯟꯖꯤꯟ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯥꯅ ꯍꯟꯖꯤꯟ ꯊꯥꯡꯅ ꯌꯥꯜꯂꯤꯕ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯃꯥꯡꯗ ꯃꯥꯒ ꯃꯤꯆꯪ ꯄꯨꯜꯂꯝꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯗꯒꯤ ꯂꯦꯟꯗ꯭ꯔꯥꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯅꯣꯡꯃꯩ ꯑꯁꯤꯅ ꯀꯥꯞꯄꯗ ꯋꯤꯟꯗꯦꯜꯒꯤ ꯈꯨꯠꯇ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯨ ꯂꯣꯏꯈꯤꯕꯗꯒꯤ ꯃꯈꯣꯏ ꯐꯩꯔꯤꯕ ꯇꯦꯕꯜ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩ꯫ ꯋꯤꯟꯗꯦꯜ ꯌꯥꯝꯅ ꯊꯨꯅ ꯈꯨꯠ ꯅꯝꯃꯒ ꯃꯥꯒꯤ ꯅꯣꯡꯃꯩ ꯈꯨꯟꯗꯨꯅ ꯀꯥꯞꯄꯛꯄꯗ ꯃꯥꯔꯇꯤꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯣꯛꯇ ꯄꯥꯟꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯦꯟꯗ꯭ꯔꯥ ꯑꯃꯗꯤ ꯃꯥꯔꯇꯤꯅ ꯇꯦꯕꯜ ꯑꯗꯨ ꯋꯤꯟꯗꯦꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯋꯤꯟꯗꯦꯜꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯥꯔꯇꯤꯁꯨ ꯄꯥꯟꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯜꯂꯛꯂꯤꯕ ꯇꯦꯕꯜ ꯑꯁꯤꯅ ꯅꯥꯟꯕꯗꯒꯤ ꯋꯤꯟꯗꯦꯜ ꯌꯥꯝꯅ ꯋꯥꯅ ꯑꯅꯥꯕ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯂꯦꯟꯗ꯭ꯔꯥꯅ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯤꯟꯗꯦꯜꯒꯤ ꯀꯣꯛꯇ ꯍꯟꯖꯤꯟ ꯌꯥꯟꯗꯨꯅ ꯃꯥꯕꯨ ꯍꯥꯠꯂꯤ꯫ ꯑꯃꯔꯣꯝꯗ ꯕꯦꯔꯤ ꯌꯣꯠꯆꯩ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯂꯤꯐ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯥꯏꯛ ꯑꯃꯗꯤ ꯂꯦꯟꯗ꯭ꯔꯥꯒꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯃꯥꯔꯇꯤꯅ ꯈꯣꯝꯒꯠꯂꯝꯕ ꯐꯣꯝꯁꯤꯡ ꯑꯗꯨꯁꯨ ꯃꯥꯏꯛꯇ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯚꯤꯟꯁꯅ ꯃꯣꯂꯣꯇꯣꯞ ꯀꯌꯥ ꯃꯈꯣꯏ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯊꯛꯇ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯃꯊꯛꯇꯒꯤꯅ ꯕꯦꯔꯤꯅ ꯃꯈꯣꯏ ꯇꯝꯅ ꯅꯣꯡꯃꯩ ꯑꯃꯨꯛ ꯀꯥꯞꯊꯗꯨꯅ ꯇꯥꯟꯅꯔꯛꯏ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯌꯥꯏꯗ ꯆꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯆꯦꯟꯊꯔꯛꯄ ꯚꯤꯟꯁꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯕꯦꯔꯤꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯃꯍꯥꯛ ꯁꯤꯈꯤ ꯑꯁꯨꯝꯅ ꯃꯥꯏꯛ ꯑꯃꯗꯤ ꯂꯦꯟꯗ꯭ꯔꯥ ꯃꯐꯝ ꯑꯃꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯂꯦꯟꯗ꯭ꯔꯥꯗꯤ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯃꯥꯡꯗ ꯂꯤꯐꯀꯤ ꯀꯥꯔꯛꯇ ꯂꯩꯍꯧꯕ ꯗꯦꯅꯤꯁꯁꯨ ꯍꯧꯖꯤꯛ ꯂꯤꯐ ꯃꯅꯨꯡꯗ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯕꯦꯔꯤꯒ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯥꯏꯛꯅ ꯂꯤꯟꯗ꯭ꯔꯥꯕꯨ ꯃꯐꯝ ꯑꯃꯗ ꯂꯣꯠꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯤꯡꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯂꯦꯟꯗ꯭ꯔꯥꯅ ꯃꯥꯏꯛꯄꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯏꯛꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯀꯞꯄ ꯑꯁꯤ ꯇꯥꯕꯗꯒꯤ ꯕꯦꯔꯤꯁꯨ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯆꯪꯂꯛꯄꯁꯤ ꯍꯧꯖꯤꯛ ꯃꯥꯏꯛꯅꯁꯨ ꯎꯔꯦ ꯃꯑꯣꯡ ꯌꯦꯡꯂꯒ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯕꯦꯔꯤꯁꯨ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯀꯥꯞꯇꯨꯅ ꯇꯥꯟꯅꯔꯛꯏ ꯍꯧꯖꯤꯛ ꯃꯥꯏꯛꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯣꯡꯁꯤꯟꯗꯨꯅ ꯕꯦꯔꯤꯒ ꯌꯥꯝ ꯀꯟꯅ ꯐꯨꯅꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝ ꯋꯥꯅ ꯐꯨꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯃꯥꯏꯛꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯃꯥꯒꯤ ꯈꯣꯡꯅ ꯕꯦꯔꯤꯒꯤ ꯀꯣꯛ ꯆꯞꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯇꯦꯞ ꯗꯤꯁꯄꯦꯟꯁꯔ ꯄꯥꯏꯗꯨꯅ ꯕꯦꯔꯤꯒꯤ ꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯗꯠꯇꯨꯅ ꯃꯥꯕꯨ ꯍꯥꯠꯂꯝꯃꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯤꯡꯍꯧꯔꯤꯕꯁꯤ ꯃꯥꯏꯛ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒꯥꯔꯗ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯃꯥꯕు ꯐꯥꯔꯒ ꯕꯤꯜꯗꯤꯡ ꯃꯅꯥꯛꯀꯤ ꯍꯣꯜ ꯑꯗꯣꯝꯗ ꯄꯨꯁꯤꯜꯂꯛꯏ ꯄꯤꯌꯦꯗ ꯂꯥꯎꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯃꯥꯏꯛ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯒꯥꯔꯗꯁꯤꯡꯅ ꯐꯥꯗꯨꯅ ꯃꯥꯕꯨ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯍꯜꯂꯤ ꯍꯧꯖꯤꯛ ꯃꯥꯏꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯆꯦꯂꯦꯟꯖ ꯑꯁꯤꯗ ꯋꯤꯟꯅꯔ ꯑꯣꯏꯔꯕꯅꯤꯅ ꯃꯉꯣꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥꯏꯛ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯏꯛꯇ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖ ꯑꯁꯤꯒꯤ ꯋꯤꯟꯅꯔ ꯑꯣꯏꯔꯛꯄꯁꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤꯗ ꯃꯥꯏꯛ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯅꯪ ꯀꯅꯥꯅꯣ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯈꯛꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯨꯔꯕ ꯇꯥꯡꯀꯛ ꯑꯃꯗ ꯃꯤꯑꯣꯏꯕ ꯑꯃꯅ ꯀꯔꯝꯕ ꯗꯤꯁꯤꯖꯟꯁꯤꯡ ꯂꯧꯏ ꯍꯥꯏꯕꯗු ꯌꯦꯡꯅꯕ ꯁꯤꯟꯕ ꯊꯧꯔꯝ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯥꯏꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯅ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯅꯈꯣꯏꯒꯤ ꯗꯇꯥ ꯈꯣꯝꯒꯠꯄ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯗꯤ ꯑꯐꯕ ꯃꯥꯂꯦꯝ ꯑꯃ ꯁꯣꯏꯗꯅ ꯁꯦꯝꯂꯛꯀꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯥꯏꯛꯅ ꯅꯨꯄꯥ ꯑꯁꯤꯗ ꯌꯦꯡꯂꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯈꯣꯏꯅ ꯃꯁꯤꯗꯒꯤ ꯎꯔꯕꯅꯤꯅ ꯑꯩꯅ ꯉꯁꯥꯏ ꯕꯣꯝ ꯈꯔ ꯈꯣꯝꯖꯤꯜꯍꯧꯕꯗꯨꯗꯤ ꯅꯈꯣꯏ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯍꯥꯏꯔꯤꯕ ꯕꯣꯝꯁꯤꯡꯗꯨ ꯉꯁꯥꯏ ꯃꯃꯥꯡꯗ ꯃꯥꯏꯛꯅ ꯒꯥꯔꯗ ꯑꯃꯗꯤ ꯅꯨꯄꯥ ꯑꯁꯤꯗ ꯇꯧꯁꯤꯟꯅꯔꯒ ꯍꯥꯞꯇꯨꯅ ꯂꯩꯔꯝꯂꯦ ꯕꯣꯝꯁꯤꯡꯗꯨ ꯅꯈꯣꯏꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯕꯣꯝꯁꯤꯡꯗꯨ ꯑꯦꯛꯇꯤꯚꯦꯠ ꯂꯣꯏꯅꯃꯛ ꯇꯧꯏ ꯑꯗꯨꯒ ꯄꯣꯈꯥꯏꯕꯗꯒꯤ ꯒꯥꯔꯗ ꯑꯅꯤꯗꯨꯁꯨ ꯁꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯕ ꯑꯇꯩ ꯃꯦꯝꯕꯔꯁꯤꯡꯁꯨ ꯃꯥꯏꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ ꯑꯃꯗꯤ ꯁꯣꯛꯂꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯏꯛꯅ ꯅꯣꯡꯃꯩ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏꯕꯒ ꯍꯧꯖꯤꯛ ꯃꯥꯏꯛꯅ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯣꯜꯗꯨꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯁꯨ CCTVꯒꯤ ꯈꯨꯠꯊꯥꯡꯗ ꯑꯃꯨꯛ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯥꯏꯛꯀꯨꯝꯕ ꯑꯇꯩ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯋꯤꯟꯅꯔ ꯑꯣꯏꯗꯨꯅ ꯊꯣꯔꯛꯄꯒꯤ ꯃꯃꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯦ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤꯁꯨ ꯌꯦꯡꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯁ꯭ꯇꯦꯖ 1 ꯂꯣꯏꯔꯦ ꯁ꯭ꯇꯦꯖ 2ꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯂꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯦꯝꯆꯟꯗ꯭ꯔ ꯁꯣꯏꯕꯝꯅ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ